Sayol amagi manungda president rule lokthokuna chief minister haptrabadi miyamna yaba lusingba ama khallagani haina imagi mairana phongdorakle Manipur miyam kham thengna waduna lairaba matam asida president rule thamjilakpa yaningde ngasidagi sayol amagi manungda president rule lokthokuna chief minister ama haptaba tarabadi miyamna yaba lusingba ama khallagani haina imagi mairagi convener T.H. Sujatana phongdokre Manipur press club da ngarang pangthokiba pawgi mifamda T.H. Sujatana mathaki wafam asi phongdokladuna mahakna hai hojik Manipur da oir batang du laita daba amadi sarang naba phiba masigi warosin purakpa ngamgadaba amadi miyamgi yaifanaba puksel sengna thabak tawba ngamgadaba lusingba ama yamnamak mathau tare maram asina chayol amagi manungda chief minister ama haptuna lana sigi warosin puraknaba lamyanba hijam irabot kumba lusingba ama Manipur gi miyamna khallasi haike mana makha taraduna hai kumja 2023 gi May 3 dege ngasi phawba sahi ani pharakadoriba phawba miyam taptana waba yaba waduna lakle lana sina maram oiduna Manipur kaibi yaroi haiduna samjaraba nomagi thabak suduna hinglamba kaya khutta kholai paiduna khul ngakpa tholaklibane lana si tholakpadagi ngasi phawba nupi angang yauna misam kaya sikre mioi lising kaya na mayum leitana relic game singda ngasi phawba sangjafam loduna wana punsi lele asiguma phiba masi leiringai serakta tha asigi mapalda chief minister nongthombam biren pham thadokiba haibase yamna laibak thibane status da leiriba MLA khudimak Manipur miyamna bot thadaduna kahan khiba ngaktane masimag na miyamgi afaba thabak torokpagi mahot onna tainabada center gi yaka yengduna chief minister su pham thadokre matang asida panba yabade state asigi luchingbu sing center gi mi laklaga khankiba nate haibase khangjingadabani haina su Sujatana phongdokhe Kuki na namna taba mafam singda separate administration gi demand hena kansiladuna February 19 da pangthokani haina toramba mass rally adu India langa na pangthoktana ba haijarakpadagi Kuki Jo Council na khudakta khanaraba matungda hairiba mass rally adu pangthoklaroi haina Kuki Jo Council gi makedagi khangalagle Kuki di refugee ni noigi lam leite nakoina taleba homeland adu Kuki refugee homeland haigadabani haina NSCN atokilon sana phongtokre Chief Secretary na Churchandpur gi phibam yengsinkre Manipur gi Chief Secretary Prasan Kumar Singh ngarang Churchandpur da satuna mafam adu gi miyam gi punsi amadi district civic administration gi phibam sing hakthengna na yengsinkre Chief Secretary na Churchandpur da thonglabada Deputy Commissioner Darun Kumar na Tuibong Mini Secretariat ki conference hall da daram okay Chief Secretary ki khongsaladu da Churchandpur amasung Phairzol district ki civil society organization singi mehut singga unaduna district asugi mari lenaba thabak singi matang da khananai na ke loinana district asida santi purakna bohonabada security official singna lauriba thodangbu Chief Secretary na singthake Chief Secretary ki khongchar aduda Manipur ki DGP Rajib Singh amadi IGP NK Uswal su loinake Chief Secretary PK Singh na displaced civil officer sing amadi medical students singa su unaduna wari sanake Pambaina lusingba UNLF ki camp sanaba minister na koti 28.99 kaithoknaba ayaba pikre Union Government ki Ministry of Home Affairs na hojik santi ki yana warol khuyek pina kraba pambaina lusingba UNLF ki mafam manida peace camp sanaba Ministry of Home Affairs na SRE security related expenditure ki makhada lupa koti 28.99 kai thonaba ayaba pirakhre haire haukiba sahi 2023 ki November 29 da New Delhi da Union Government Manipur Government amadi party asiga nakalahum ki marakta santi ki yana warol peace agreement khuyek pina khiba numit aduda party asiga maikai dagi tongan mafam taruk kem amamam sanaba bukatpada ahanbagi oina mafam anida kem sanabagi ayaba piraktuna SRA gi makhada lupa koti 28.99 ge sempham ase kai thongnaba ayaba si pirakhibani aina pawgi likhunabana phongdorakle pambaina lusingba UNLF ki maikai dagi ministry da kem sanaba pukhatkiba mafam singa dudi Imphal East district ki manungchanba ingoro amadi nungsum Kaksing district ki Kaksing Khunau Imphal West ki Phayeng Bisnupur district ki Saiton amasung Jiribam district ki mafam amadani masigi manungda Ministry of Home Affairs na mafam ani haibadi Kaksing Khunau amasung ingorokta mi chahum chamri phawba leinaba scam haina mingthonba designated game ani sanabagi ayaba pirakhibani lemhauriba mafam marigi oinadi ministry gi maikaidagi hojik phawbagi oinadi ayaba pidri haide Sahi sudribi Nupimcha da karan tarubani haiba masagi sahi nipurum suraba nupa ama ngase special court pokso Imphal West na police custody da numit marini remand lokthabada ayaba pikre police custody da thajan khraba nupa adu Imphal West district ki Pasoi police station na konba mafam amadagini songtham soba kauba mioi amani haire
ꯑꯋꯥꯕ ꯇꯥꯔꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯁꯣꯕꯥꯒ ꯂꯩꯀꯥꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯁꯣꯕꯥꯒꯤ ꯏꯃꯨꯡ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯔꯥꯏꯁ ꯃꯤꯜ ꯆꯂꯥꯏꯕ ꯏꯃꯨꯡ ꯑꯃꯅꯤ ꯑꯃꯗꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯁꯣꯕꯥ ꯑꯃꯗꯤ ꯁꯣꯕꯥꯒꯤ ꯃꯄꯥ ꯃꯁꯥꯒꯤ ꯆꯍꯤ 40ꯔꯣꯝ ꯁꯨꯔꯕ ꯆꯣꯡꯊꯥꯝ ꯁꯒ꯭ꯌꯥꯏꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤ ꯍꯥꯏꯔꯤ ꯃꯇꯝ ꯀꯨꯏꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯦ ꯍꯥꯏꯕ ꯈꯪꯗꯅ ꯂꯥꯛꯈꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯐꯝ ꯑꯃꯗ ꯍꯥꯡꯕ ꯅꯨꯄꯤꯁꯤꯡꯒꯤ ꯍꯣꯝꯗ ꯊꯝꯈꯤ ꯍꯣꯝ ꯑꯁꯤꯗ ꯂꯩꯔꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 18ꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯋꯥꯔꯤꯁꯤꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯂꯤꯊꯣꯔꯛꯄꯗꯒꯤ ꯈꯪꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯋꯥꯀꯠ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯐꯤꯕꯝ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯈꯤ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯆꯥꯏꯜ ꯋꯦꯜꯐꯤꯌꯔ ꯀꯃꯤꯇꯤꯗ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯇꯣꯡꯊꯥꯝ ꯁꯣꯕꯥ ꯊꯥ ꯑꯁꯤꯒꯤ 13ꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯋꯨꯃꯦꯟ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯅꯨꯃꯤꯠ 4ꯅꯤ ꯊꯝꯈꯤꯕꯅꯤ ꯁꯣꯕꯥꯕꯨ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯅ ꯇꯧꯈꯤ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯈꯪꯅꯕ ꯄꯥꯟꯗꯝꯗ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯄꯤꯕꯤꯅꯕ ꯄꯨꯂꯤꯁꯅ ꯀꯣꯔꯠꯇ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯀꯣꯔꯠꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯅꯤꯡꯊꯤꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯊꯥꯡꯒꯠꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯅꯤꯡꯊꯤꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯣꯕꯥꯕꯨ ꯊꯥ ꯑꯁꯤꯒꯤ 10 ꯐꯥꯎꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯇꯧꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯁꯣꯕꯥꯒꯤ ꯃꯄꯥ ꯆꯣꯡꯊꯥꯝ ꯁꯒ꯭ꯌꯥꯏ ꯍꯧꯖꯤꯛ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯈꯨꯜ ꯑꯃꯅ ꯍꯥꯏꯔꯤ ꯕꯤꯔꯦꯟꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯅꯤ ꯑꯩꯍꯥꯛꯄꯨ ꯀꯌꯥꯔꯛ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯅ ꯃꯣꯅꯣꯍꯔ ꯃꯌꯨꯝ ꯄꯥꯔꯦ ꯁꯔꯃꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯕꯤꯔꯦꯟꯅ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯟꯕꯅꯤ ꯑꯩꯕꯨ ꯀꯌꯥꯔꯛ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯈꯨꯜ ꯉꯥꯛꯄꯗ ꯐꯥꯔꯤꯕꯁꯤ ꯑꯩꯅ ꯑꯍꯥꯟꯕꯅꯤ ꯃꯍꯥꯛꯅ ꯆꯠꯂꯨ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯄꯅꯤ ꯕꯤꯔꯦꯟꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ BJYMꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯅꯣꯍꯔ ꯃꯌꯨꯝ ꯄꯥꯔꯦ ꯁꯔꯃꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯛꯈꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯂꯝꯕꯤ ꯁꯔꯛꯇ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤꯗ ꯄꯥꯔꯦ ꯁꯔꯃꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯂꯨꯄꯥ 500 ꯐꯪꯅꯅꯕꯒꯤꯗꯃꯛ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯙꯔꯅꯥ ꯐꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯛꯄ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯄꯥꯔꯦ ꯁꯔꯃꯒꯤ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯩꯕ ꯃꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯛꯄꯗ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯗꯒꯤ ꯂꯥꯛꯈꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯃꯍꯥꯛꯅ ꯁꯦꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯕꯤꯔꯦꯟꯒꯤ ꯃꯊꯛꯇ ꯄꯦꯟꯗꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯉꯔꯥꯡꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤꯒꯤ ꯕꯪꯀꯔ ꯀꯌꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ PR ꯊꯝꯂꯛꯈꯤꯕ ꯅꯠꯇꯦ BJPꯅ ꯁꯥꯟꯅꯕ ꯄꯣꯂꯤꯇꯤꯛꯁꯀꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯅ MP ꯕꯤꯃꯣꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯄ꯭ꯔꯣꯚꯤꯖꯟ ꯑꯗꯨ ꯅꯤꯡꯊꯤꯅ ꯆꯠꯅꯗꯨꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯉꯥꯛꯄ ꯉꯝꯗꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯊꯝꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯛꯈꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 12 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤꯕ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯑꯁꯤꯕꯨ ꯀꯣꯛꯅꯕ PR ꯊꯝꯂꯛꯈꯤꯕ ꯅꯠꯇꯦ BJPꯅ ꯁꯥꯟꯅꯕ ꯄꯣꯂꯤꯇꯤꯛꯁꯀꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯅ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯗ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯀꯂꯝꯅꯤꯁ ꯑꯣꯏꯗꯨꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕꯅꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯐꯥꯗꯨꯅ ꯏꯔꯥꯡ ꯅꯦꯝꯊꯅꯕ ꯍꯣꯠꯅꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯆꯠ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯟꯈꯤꯕ MLAꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯇꯪꯗꯨ ꯂꯩꯇꯥꯅ ꯉꯥꯛ ꯁꯦꯟꯕ ꯆꯂꯥꯏꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯃꯄꯨꯡ ꯐꯥꯅ ꯃꯦꯖꯣꯔꯤꯇꯤ ꯂꯩꯔꯤꯕ BJPꯒꯤ MLAꯁꯤꯡ ꯑꯁꯤꯅ ꯃꯔꯥ ꯆꯦꯠꯄ ꯂꯩꯉꯥꯛ ꯑꯃ ꯀꯔꯤꯒꯤꯗꯃꯛ ꯂꯤꯡꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯐꯣꯔ ꯄꯤꯁꯀꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯆꯠꯊꯔꯤꯕ ꯁꯥꯁꯤꯟꯅꯕ ꯀꯨꯀꯤ ꯃꯩꯇꯩꯒꯤ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯀꯩ ꯂꯟ ꯊꯨꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯤꯕ ꯉꯝꯗꯦ ꯃꯤꯌꯥꯝꯗ ꯐꯪꯍꯟꯗꯦ ꯃꯩꯇꯩ ꯃꯤꯌꯥꯝꯁꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯀꯟꯗꯕ ꯌꯥꯗꯕ ꯈꯨꯜ ꯉꯥꯛꯄ ꯃꯌꯥꯝ ꯑꯃ ꯃꯁꯥꯅ ꯊꯣꯛꯂꯛꯄ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯌꯥꯝ ꯑꯃꯗꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯒ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕు ꯐꯥ ꯄꯨꯟꯗꯨꯅ ꯇꯧꯔꯒ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯅꯕ ꯇꯧꯕ ꯂꯩꯉꯥꯛꯀꯤ ꯃꯆꯠ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜ ꯐꯝꯕ ꯐꯪꯖꯔꯤꯕ ꯂꯩꯉꯥꯛꯀꯤ ꯁꯦꯟꯃꯤꯠꯂꯣꯟ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯤꯕꯁꯤ ꯈꯨꯜ ꯉꯥꯛꯄ ꯏꯆꯥꯁꯤꯡ ꯂꯩꯕꯅ ꯉꯝꯂꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯑꯊꯨꯕꯗ ꯂꯩꯉꯥꯛ ꯁꯦꯝꯕꯤꯌꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯑꯊꯨꯕꯗ ꯂꯧꯊꯣꯛꯎ ꯃꯤꯌꯥꯝꯅ ꯊꯥꯒꯠꯈꯤꯕ ꯃꯤꯍꯨꯠ ꯊꯕꯛ ꯇꯧꯍꯜꯂꯨ PR ꯑꯊꯨꯕꯗ ꯂꯧꯊꯣꯛꯎ ꯈꯨꯜ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯀꯣꯀꯣꯃꯤꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯗꯨꯅ ꯒꯕꯔꯅꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯔꯤꯉꯩꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯂꯥꯛꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯣꯀꯣꯃꯤꯒꯤ ꯃꯤꯑꯣꯏ 8ꯅ ꯁꯥꯕ ꯇꯤꯝ ꯑꯃꯅ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯒ ꯎꯅꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯜꯂꯨꯔꯕ ꯃꯇꯨꯡ ꯔꯥꯖ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯖꯨꯟꯇꯥꯅ KNB ꯑꯃꯗꯤ PDF ꯀꯌꯥ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯔꯛꯈ꯭ꯔꯦ
ꯃꯊꯪꯗ ꯏꯗꯨ ꯅꯤꯡꯊꯧꯗꯒꯤ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯈ꯭ꯔꯦ ꯃꯗꯨꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ NSCN-IM ꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯔꯒꯅꯥꯏꯖꯔ ꯑꯣꯏꯔꯝꯕ ꯖꯥꯟꯊꯥꯡ ꯕꯥꯏꯐꯩꯅ ꯃꯣꯔꯦꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯂꯟꯃꯥꯡ ꯕꯥꯏꯐꯩ ꯒꯥꯜꯉꯥꯝꯕꯦꯡ ꯃꯣꯔꯦꯒꯤ ꯌꯨꯝꯗ ꯀꯣꯏꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯟꯅ KNABꯅ ꯄꯥꯎ ꯇꯥꯕꯗꯒꯤ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯄꯥꯎ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯣꯔꯦꯗ ꯂꯩꯕ KNAB ꯀꯦꯝꯞꯇ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯖꯅꯨꯋꯥꯔꯤ 15ꯗ ꯆꯠꯃꯤꯟꯅꯈꯤ꯫ KNABꯒꯤ ꯀꯦꯝꯞ ꯑꯃ ꯆꯥꯎꯅ ꯃꯣꯔꯦꯗ ꯍꯥꯡꯂꯦ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯑꯁꯤꯅ ꯄ꯭ꯔꯨꯐ ꯑꯣꯏꯔꯕꯅꯤ꯫ KNAB ꯍꯥꯏꯔꯤꯕꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒ ꯁꯨ ꯇꯧꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇꯦ꯫ ꯀꯨꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯁꯟꯗꯣꯛꯂꯤꯕ ꯖꯥꯝꯊꯥꯡ ꯕꯥꯏꯐꯩꯒꯤ ꯃꯆꯥꯅꯨꯄꯥꯅ KNABꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯄꯥ ꯊꯥꯗꯣꯔꯛꯄꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯆꯨꯝꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ, ꯊꯨꯅ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯀꯣꯟꯕꯗ KNABꯒꯤ USAꯗ ꯂꯩꯕ ꯑꯦꯗꯚꯥꯏꯖꯔꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯔꯛꯈꯤ꯫ ꯑꯦꯗꯚꯥꯏꯖꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯅꯨꯃꯤꯠ 5ꯅꯤꯗ ꯊꯥꯗꯣꯔꯛꯀꯅꯤ, ꯂꯨꯄꯥ ꯂꯥꯈ 5ꯒ ꯑꯣꯛ ꯑꯃꯒ ꯔꯦꯗꯤ ꯇꯧ ꯍꯥꯏꯔꯛꯈꯤ꯫ KNABꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯁꯤ USꯀꯤ ꯑꯣꯛꯂꯥꯍꯣꯃꯥꯗ ꯄꯥꯁꯇꯔ ꯑꯣꯏꯅ ꯂꯩꯕ ꯁꯥꯏꯕꯣꯜꯗꯒꯤ ꯇꯧꯊꯥꯡ ꯅꯤꯄꯥꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯔꯆ ꯂꯤꯗꯔ ꯌꯥꯝꯅ ꯌꯥꯎꯔꯤ꯫ ꯂꯨꯄꯥ ꯂꯥꯈ 5 ꯂꯥꯡꯕ ꯂꯣꯏꯔꯦ, ꯑꯣꯛꯄꯤ ꯑꯃꯁꯨ ꯂꯥꯡꯕ ꯂꯣꯏꯔꯦ꯫ 29 ꯖꯅꯨꯋꯥꯔꯤ ꯃꯍꯥꯛꯀꯤ ꯊꯥꯗꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛꯇ ꯆꯠꯅꯕ ꯔꯦꯗꯤ ꯇꯧꯔꯤꯉꯩꯗ ꯅꯄꯥ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ꯫ ꯖꯥꯝꯊꯥꯡ ꯕꯥꯏꯐꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯀꯣꯛꯇꯒꯤ ꯈꯣꯡ, ꯈꯣꯡꯁꯥꯡ, ꯈꯨꯠꯁꯥ, ꯁꯔꯨ ꯄꯨꯝꯕ ꯐꯨꯕꯒꯤ ꯂꯣꯏꯅ ꯀꯥꯏꯔꯦ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯥꯏꯔꯟ ꯔꯣꯗ ꯑꯃꯅ ꯂꯦꯡꯂꯒ ꯍꯥꯠꯂꯦ꯫ ꯖꯥꯝꯊꯥꯡ ꯕꯥꯏꯐꯩꯒꯤ ꯏꯃꯨꯡꯗꯒꯤ KNABꯅ ꯁꯟ ꯀꯣꯡꯗꯨꯅ ꯌꯥꯁꯤꯟꯅꯈ꯭ꯔꯦ꯫ ꯏꯃꯨꯡꯒꯤ ꯌꯥꯁꯤꯟꯅꯈꯤꯕ ꯇꯥꯔꯒꯁꯨ ꯀꯁꯇꯃꯔꯤ ꯃꯇꯨꯡꯏꯟꯅ ꯕꯥꯏꯐꯩ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜꯗ KNABꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯂꯥꯟꯈ꯭ꯔꯦ ꯈꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯅ KNABꯗ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯖꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ KNABꯅ ꯕꯥꯏꯐꯩ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯕ ꯂꯥꯛꯇ꯭ꯔꯤ꯫ BTCꯗ KNABꯅ ꯁꯣꯔꯤ ꯍꯥꯏꯕ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯁꯥꯏꯠ ꯁ꯭ꯇꯣꯔꯤ ꯀꯌꯥ ꯃꯆꯥꯅꯨꯄꯥꯒꯤ ꯀꯨꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯊꯥꯗꯣꯔꯛꯄ ꯑꯗꯨ KNABꯅ 10 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯋꯥꯔꯅꯤꯡ ꯄꯤꯗꯨꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯋꯥ ꯉꯥꯡꯕ ꯌꯥꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯣꯟꯅꯅ KNABꯅ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯕ ꯖꯥꯝꯊꯥꯡ ꯕꯥꯏꯐꯩꯒꯤ ꯃꯊꯛꯇ ꯃꯈꯜ ꯃꯈꯜꯒꯤ ꯆꯥꯔꯖ ꯇꯧꯗꯨꯅ ꯊꯥꯒꯠꯂꯛꯈꯤꯕ ꯑꯁꯤꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤ NSCN-IM ꯒꯤ ꯑꯄꯣ ꯖꯥꯝꯊꯥꯡ ꯕꯥꯏꯐꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯀꯨꯀꯤꯁꯤꯡꯕꯨ ꯊꯤꯅ ꯇꯧꯏ, ꯃꯩꯇꯩ ꯂꯥꯜꯍꯧꯕ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯗ ꯃꯇꯦꯡ ꯄꯥꯡꯏ, ꯃꯣꯔꯦꯗ ꯚꯤꯂꯦꯖꯔꯁꯤꯡꯗꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯈꯨꯟꯒꯠꯂꯤ꯫ ꯖꯥꯝꯊꯥꯡ ꯕꯥꯏꯐꯩꯒꯤ ꯃꯥꯁꯇꯔ ꯄ꯭ꯂꯥꯟ ꯃꯈꯥꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯗꯨꯅ KNAB ꯃꯔꯤ ꯍꯥꯠꯈ꯭ꯔꯦ ꯑꯃꯗꯤ NSCNꯅ ꯀꯨꯀꯤꯁꯤꯡ ꯐꯥꯖꯤꯜꯂꯒ ꯅꯨꯃꯤꯠ 4ꯅꯤ ꯑꯣꯠ ꯅꯩꯕ ꯇꯧꯈꯤ ꯍꯥꯏꯕ KNABꯒꯤ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯄꯥꯊꯣꯛꯂꯤ꯫ ꯕꯥꯏꯐꯩ ꯇ꯭ꯔꯥꯏꯕꯇ ꯐꯥꯎꯕ KNABꯒꯤ ꯃꯉꯛ ꯀꯟꯕ ꯃꯇꯧ ꯑꯁꯤꯗ ꯖꯧ ꯇ꯭ꯔꯥꯏꯕ ꯈꯛꯇ ꯅꯠꯇꯅ ꯀꯨꯀꯤꯒꯤ ꯑꯇꯩ ꯇ꯭ꯔꯥꯏꯕꯁꯤꯡꯅꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯈ꯭ꯔꯦ꯫ KNABꯅ ꯆꯣꯡꯊꯨ ꯇ꯭ꯔꯥꯏꯕꯀꯤ ꯃꯃꯤꯡꯗ ꯀꯨꯀꯤ ꯇꯥꯕ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯚꯔ ꯇꯧꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯕꯒ KNABꯅ ꯃꯅꯤꯄꯨꯔꯗꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯑꯣꯚꯔꯔꯨꯜ ꯇꯧꯔꯛꯄ ꯌꯥꯅ ꯂꯩꯔꯤ꯫ ꯁꯨꯄ꯭ꯔꯤꯃꯦꯁꯤ ꯇꯧꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯦ ꯍꯥꯏꯕ ꯑꯁꯤ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯖꯧ ꯇ꯭ꯔꯥꯏꯕꯁꯤꯡ ꯁꯥꯎꯔꯛꯇꯨꯅ KNABꯁꯤꯡ ꯃꯄꯥꯟ ꯊꯣꯛꯅ ꯂꯩꯍꯟꯈꯤꯗ꯭ꯔꯦ꯫ KNAB ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ UTB ꯑꯗꯨꯒ ꯀꯥꯡꯄꯣꯛꯄꯤꯗ KLAT ꯁꯥꯔꯒ ꯂꯩꯕꯅꯤ꯫ ZRAꯁꯤꯡꯅ ꯀꯨꯀꯤ ꯅꯨꯄꯤ ꯐꯥꯎꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯐꯥꯎꯕ ꯍꯧꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯖꯧ ꯇ꯭ꯔꯥꯏꯕꯀꯤ ꯁꯨꯄ꯭ꯔꯤꯃꯦꯁꯤ ꯎꯠꯄ ꯑꯣꯏꯅ ꯀꯨꯀꯤ ꯑꯥꯔꯝ ꯚꯣꯂꯨꯟꯇꯤꯌꯔ UTB ꯄꯨꯈ꯭ꯔꯦ꯫ ꯋꯥꯍꯧꯗꯤ ꯖꯧ ꯇ꯭ꯔꯥꯏꯕ ꯑꯃ ꯖꯪꯒꯜꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯀꯨꯀꯤꯁꯤꯡꯅ ꯐꯤꯛꯁ ꯇꯧꯔꯒ ꯊꯝꯕ ꯋꯥꯌꯔ ꯑꯃ ꯅꯦꯠꯂꯨꯕꯗꯒꯤ ꯑꯦꯂꯥꯔꯝ ꯂꯥꯏꯠ ꯉꯥꯜꯂꯛꯄꯗ ꯃꯩꯇꯩꯁꯤꯡ ꯂꯣꯟꯅ ꯂꯥꯟ ꯇꯥꯕ ꯂꯥꯛꯂꯕꯣꯏ ꯅꯤꯡꯗꯨꯅ ꯚꯤꯂꯦꯖꯔ ꯃꯈꯩ ꯈꯨꯜ ꯊꯥꯗꯣꯛꯍꯟꯗꯨꯅ ꯆꯦꯟꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯁꯥ ꯇꯥꯟꯕ ꯆꯠꯄ ꯖꯧ ꯅꯤꯄꯥꯗꯨ ꯑꯣꯏꯔꯝꯕꯗꯒꯤ ꯈꯔ ꯐꯨꯔꯨꯕꯒꯤ ꯋꯥꯍꯧꯗ ꯖꯧꯁꯤꯡꯅ ꯑꯃꯨꯛ ꯂꯥꯛꯂꯒ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯗꯨ ꯐꯨꯈꯤꯕꯅꯤ꯫ ꯆꯣꯡꯊꯨ ꯇ꯭ꯔꯥꯏꯕꯀꯤ ꯃꯤꯡꯗ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔ ꯈꯣꯝꯒꯠꯄ KNABꯒ ꯖꯧ ꯇ꯭ꯔꯥꯏꯕꯁꯤꯡꯒ ꯆꯨꯔꯆꯥꯟꯄꯨꯔ ꯃꯅꯨꯡꯗ ꯀꯟꯅ ꯑꯣꯡꯈꯠꯅꯔꯤ ꯍꯥꯏꯅ ꯏꯗꯨ ꯅꯤꯡꯊꯧꯅ ꯊꯝꯂꯛꯂꯤ꯫